citizen nataba national register of citizens haise nataba sing khantokpagi kanoni aduna haiba mayam sing asida ikona mitu mayam sing asi census tau dringagi mamang da mapung phana ikoina khantu oudrabadi ikoi se tripura la tripuri mutpagi sapsaba kanu adugi phibam da ikoi soidana mayok naragani haiba nataka achauba kai khiao saiba tare hana layam liba sai lisang khine hinga iba mawung asidagi khangong hongba demographic changes ama and then magi liba social economic in all aspects da ikoina yamna trauma haiba tare ko so bakano ma koina unrest ama phangado violent oiba potlama koina thengnarakado mayamsi yenga kanda hayo violent posi only because of illegal immigrant toina haiba khorina hum ta da basingna koina kana tawriba se kudamoina hoji koi deputy cm go woriba namcha ki bren gi amana bharat constitution gi makha de state ki deputy cm wore amana lalhobogi kana lusingbo woiba yari basi usannadana laiba khangjina da ya laiba bharat ki adugumba central gi government haiba tare ko siguma mayam this is only one example ni ko atai mayam amasu masigi kana da koi mamang da haina bana record ta laigre sigi period asida ngasai gi tu laiba tang kuntaret swai da gi ngasai gi census saubagi kano ji leiramgani ko akoi gi september gi kano da gi hauraga ngasai gi atu matam da kano se akoi census si bharat ki tawgudaba mayama tawbagi manipur sumudu yahungna ba honarakpagi matang ne ba ko ada akoi gi government asina ma masamona akoi gi kano ni NRC si mathok tai haibdi gi recommendation lawra center ta akoi thagi ba ko ki basu leirabani adu bu hojik hariba recommendation singsi koina lawkhrabasu oksu asomdagi hairak para kaino mayamgi census tawingai tahoro gaina haibadi IDP singna magi jaga jaga da original kana suchanpur da karidam magi mafam da laiba ngamdringai da hausisu SIR tawraga fully makoise kanoni kana suchanpur gi lairiba maming da phana palaga electoral roll phongiba final roll phongdringai gi marak asida koina amuksu unrest koi mito miran sama yamna mafam da occupy tawraga leiringai gi marak asida ngasai gi census tawraga di hairiba ngasai gi mayang gi oiba fruit mayang gi oiba ngasai gi soin soin leiri mayam si amon sang mangamdana ngasai gi ama kana taw phainin ohi do leiba adugo mito miran sama yam yoksing do leiba masina ngasai gi delimitation ama amuk pang census da yumpham oiraga census ki population da yumpham oiraga delimitation pangthoka and district ki changes mayam la kanda koi politician achoba ahongba haiba tare assembly si kano singsida koi gi maram sadana kano toba kagi ama lakpadagi khoi saunarba miyam adagi furup singi oiba mayam singa sigi kano mayam lakada mayam du yenga kanda neba ngasi JFD gumba kari mana ngasai ki kano tawriba se koi gi NRC hana tawraga mitop khantu akan matungda census so adum taw haibani adu census haibase soida tawda yadi haibagi sunati covid laibida yeithok tuna lakpa di issue leraba ising chawraba natraga national calamity thoba amakari makhala amagi thok taraga di maduna maram oiraga dum census yeithok naribani mamangi hojisu ko 1971 gi census ki oiba sit masing da base tawraga hoju puthari dana ko dum aduna sigi mayam si yenga kanda aikoina haiba posak mayam sing sida namdana tawsalnga raga kana aroi ba mito miran chana masing henba voter list na census ki population ama khaki data amada satlauna thamgra kanda aikoi mayam se loina ba akoi gi unrest akoi gi kana to hon bagi phim ma lakpadu ubadagi ne ba ko aduna ngarang na hangi seminar tawuda yetnai mayam ada kana tawnai tawuda di sarkar gi su makoina puthorokpa matamda ngasai gi kari kari suggestion laige hai bizu ga do masa masa su adum seminar manung da contradict tawbagi mami je koi dum phangi ko maramdi madugi mamangda government itchepna ngasai gi recommend tawraga NRC tawna mamangda thagrabani haujuna amu NRC tawduna census tawnabagi seminar tu da amu kanu pusalakoi kanu tari neba adida yaningda mayamji yetnaraga last masimia maki ayamadagi co participant ayamadagi intellectual academicians and CSOs represented mayamgi kanudagi NRC tawduna census tawbase it's a very insecure yamna koi da kanu laigani taw hana tawgudaba ne recommend tabadu madu tarin hairaga di government na yam thuna recommendation madu ki draft kanu so
थागदौनी हाइबनी अदुगा मदु यथोनब होनगदबनी एनी अदर कोरी उपाय लेरिगी हाना थीगदबनी मदु नतबिदा अदुम तौसंगिबा यानबगी लंबी अमा थीरकपा अमा उबसे मसि मियाम थिंगौदब यादबनी हाइबनी अदुना हौजिकती अखोइना कनोनी गवर्नमेंट सिनासु कीबदगी नत्रगा करी हारकदगी न तौबदगी करिमता ngamdrabasu asumba asengba magi right hak mayam se government sina ngamjadragasu madu miyam gi ba apunba masang naiba center yawa malem khangba ihawa madi sangi kano mito mirancha leitraba matamda mi akoi gi asengba akoi gi kano jiki state sigi aduga bharat ki nagarik haiba tare state sigi nagarik leiba singse leira kana census taw haiba sidi line su mina su yawa malengi miyam na yawa pot ama oibanina masi phangau da basiga manipuri future na ing tapaga natraga mutkiba charang na film da mari leina banina hojiti miyam bunamagna amaga kana khokhaling kha thanadana mito mira sa khantok pagi census taw dringai da ihau sida koi punna saru yamina siena samai thamge ko 타가 저리자 아마 같이 터져 보이는 자